Manipur ki irang asina maram oiraga Jiribam ki relief camp Singda changjapham louriba meeyamda Khwairamband Nupi Keithel Sinpham amadi Saktam Kanba Lup na tangai phadana changba Potlam kaya Tengbang Pikhre Tengbang khongchat asiga mari lainana Khwairamband Nupi Keithel Sinpham amadi Saktam Kanba Lup ki president ke sanchina paumi singhai irang asigi awa chaitheng nanglaba miyam gidamak araiba sel puthokna duna tangai phadana changba Potlam amadi phirona chingba kaya mating piba lakpani khongchat asi miyamdagi mating lauraga lakpanate Jiribam ki miyamna mayoknariba awaba amadi pendaba kaya asi urubada thamoi shokna nungaitaba phawbudagi miyamgu unaduna wari watai sanaba amadi angamba mating pangnaba lakpani ꯑꯩꯈꯣꯏꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯑꯃꯗꯤ ꯄꯦꯟꯗꯕꯒꯤ ꯄꯥꯎꯗꯝ ꯀꯌꯥ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯁꯥꯟꯇꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯟ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯑꯩꯈꯣꯏ ꯎꯅꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯒꯤ ꯁꯪꯈꯥꯏ ꯄꯨꯡꯈꯥꯏ ꯇꯧꯔꯒ ꯂꯥꯛꯆꯕꯁꯨ ꯅꯠꯇꯦ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯄꯨꯝꯅꯃꯛ ꯆꯠꯅꯤꯡꯉꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯂꯣꯏꯅꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯎꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯣꯏꯅꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯂꯥꯛꯄ ꯄꯨꯟꯅ ꯂꯥꯛꯄ ꯌꯥꯗꯕꯒꯤ ꯐꯤꯕꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯑꯍꯨꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ 15ꯅ ꯑꯩꯈꯣꯏ ꯃꯁꯤ ꯂꯥꯛꯆꯕꯅꯤ꯫ ꯃꯁꯤꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯑꯔꯩꯕ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯅꯨꯡꯀꯦꯠ ꯈꯣꯔꯁꯥ ꯇꯧꯔꯒ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯊꯦꯜꯗꯨꯗ ꯐꯝꯃꯤꯕ ꯏꯃꯥꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯌꯣꯟꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯗꯨꯗꯒꯤ ꯐꯅꯦꯛ ꯌꯣꯟꯕꯤꯅ ꯐꯅꯦꯛ, ꯐꯨꯔꯤ ꯌꯣꯟꯕꯤꯅ ꯐꯨꯔꯤꯠ, ꯈꯨꯗꯩ ꯌꯣꯟꯕꯅ ꯈꯨꯗꯩ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯏꯔꯩꯆꯥꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯩꯗ ꯑꯩꯈꯣꯏ ꯂꯩꯔꯤ꯫ ꯅꯣꯏꯒꯤꯗꯃꯛꯇ ꯀꯩꯝꯇ ꯋꯥꯒꯅꯨ, ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯄꯥꯟꯗꯝꯗꯨꯗꯩꯗ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ꯫